ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤꯗꯤ ꯌꯥꯝ ꯑꯩꯈꯣꯏ ꯄꯥꯝꯖꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯥ ꯑꯐꯕ ꯌꯥꯝ ꯂꯩꯌꯦ ꯃꯩꯇꯩ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯍꯦꯔꯣ ꯃꯥꯟꯕ ꯌꯥꯝ ꯂꯩꯔꯦ ꯄꯩꯁꯥ ꯄꯥꯏꯕ ꯌꯥꯝ ꯂꯩꯔꯦ ꯏꯟꯖꯤꯅꯤꯌꯥꯔ ꯊꯤꯀꯥꯗꯥꯔ ꯗꯣꯛꯇꯔ ꯑꯗꯨ ꯑꯗꯥ ꯑꯥꯔꯃꯤ ꯅꯣꯡꯃ ꯃꯌꯥꯝ ꯂꯩꯔꯦ ꯃꯩꯇꯩ ꯀꯩꯁꯨ ꯋꯥꯠꯇꯦ ꯍꯧꯖꯤꯛ ꯋꯥꯔꯜꯗꯒꯤ ꯑꯦꯅꯤꯋꯦꯌꯔ ꯃꯩꯇꯩ ꯂꯩꯇꯕ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯝ ꯐꯔꯕ ꯃꯩꯇꯩ ꯅꯨꯄꯥꯁꯤꯗ ꯌꯨꯝ ꯄꯥꯟꯕꯗꯅ ꯑꯇꯣꯞꯄ ꯄꯥꯟꯕ ꯀꯩꯒꯤꯅꯣ ꯑꯗꯨꯅ ꯌꯥꯝ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯤ ꯇꯧꯔꯔꯣꯏ ꯊꯤꯡꯒꯅꯤ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯏꯊꯥ ꯊꯥꯖꯗꯕꯤꯗ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯤ ꯁꯨꯃꯥꯏꯅ ꯇꯧꯈꯠꯂꯛꯇꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ 3-4 ꯀꯣꯚꯤꯗꯀꯤ ꯑꯗꯒꯤ ꯀꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯏꯕ ꯏꯔꯥꯡꯒꯤ ꯃꯔꯛꯇ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯤ ꯃꯇꯝ ꯀꯨꯏꯅ ꯂꯦꯞꯄꯨꯔꯕ ꯃꯇꯨꯡꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯁꯤꯡꯒꯤ ꯆꯥꯛꯀꯧꯔꯤꯕꯅꯤ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯤ ꯕ꯭ꯔꯗꯔꯒꯤ ꯃꯣꯠꯇ ꯀꯔꯤ ꯐꯥꯎꯕꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯤ ꯍꯥꯏꯕꯒꯤ ꯋꯥꯍꯩ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯈꯣꯏꯕ ꯃꯦꯗꯤꯌꯥ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯔꯁꯤꯡꯕꯨ ꯁꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯑꯗꯨꯒꯤ ꯑꯅꯤ ꯑꯩꯈꯣꯏ ꯕ꯭ꯂꯣꯛ ꯁꯦꯝꯕꯤꯔꯛꯄ ꯑꯗꯒꯤ ꯋꯦꯕ ꯁꯤꯔꯤꯁ ꯅꯝꯕꯤꯔꯛꯄ ꯐꯤꯂꯝ ꯅꯝꯕꯤꯔꯛꯄꯁꯤꯡ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯂꯣꯏ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕꯁꯤꯡꯗꯣ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯖꯒꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯀꯣꯏꯁꯟ ꯑꯃꯅ ꯍꯪꯒꯦꯗꯣ ꯃꯃꯥꯡꯗ ꯏꯔꯥꯡꯁꯤ ꯍꯧꯔꯛꯄꯗꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯑꯃꯁꯤ ꯂꯦꯞꯄꯁꯦꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯣꯜ ꯃꯅꯤꯄꯨꯔꯒꯤ ꯂꯦꯞꯈ꯭ꯔꯦ ꯅꯤꯡꯉꯣꯜꯁꯤꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯅꯤꯡꯕ ꯀꯥꯏꯈꯤ ꯍꯥꯏꯔꯒ ꯍꯣꯝꯂꯦꯁ ꯑꯣꯏꯈꯤꯕ ꯃꯇꯝ ꯑꯃ ꯑꯗꯣ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯣꯏꯅꯃꯛ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯇꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯤ ꯑꯋꯥꯕ ꯇꯥꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯅꯤꯡꯉꯣꯜ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ ꯃꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯆꯥꯛ ꯆꯔꯥ ꯑꯃꯃꯝꯗ ꯃꯣꯏ ꯃꯩꯇꯩ ꯂꯩꯖꯗꯕꯁꯤꯡ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯁꯤꯟꯕꯤꯔꯤꯕ ꯈꯨꯟꯅꯥꯠꯄ ꯅꯍꯥ ꯃꯌꯥꯝꯅ ꯁꯤꯟꯕꯤꯔꯤꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯗ ꯇꯁꯦꯡꯅ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯃꯣꯃꯦꯟ ꯑꯃꯈꯛꯅꯤꯀꯣ ꯍꯥꯏꯗꯤ ꯄꯤ ꯇꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯇꯦꯡ ꯍꯥꯏꯗꯤ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕꯅꯤꯅ ꯍꯟꯗꯛ ꯈꯛꯇꯪ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅꯤ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯇꯧꯔꯛꯄꯁꯦ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡ ꯑꯁꯤꯗ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯀꯥꯏꯁꯤ ꯃꯇꯝꯁꯤ ꯂꯥꯛꯑꯀꯥꯟꯗ ꯑꯦꯅꯤ ꯄꯥꯔꯁꯟ ꯍꯥꯏꯗꯤ ꯂꯥꯏꯔꯕ ꯑꯣꯏꯁꯅꯨ ꯏꯅꯥꯛ ꯈꯨꯟꯕ ꯑꯣꯏꯁꯅꯨ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯕꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯤꯅꯤ ꯑꯗꯨꯅ ꯍꯟꯗꯛ ꯎꯕꯁꯤꯗ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯥꯔꯁꯟꯅꯁꯨ ꯍꯥꯏꯕꯤꯔꯤꯀꯣ ꯑꯗꯣ ꯈꯨꯟꯉꯥꯒ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯤꯒ ꯃꯥꯟꯅꯗꯕꯀꯣ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯅꯨꯄꯤꯗꯤ ꯑꯣꯏꯖꯔꯒꯁꯨ ꯈꯨꯟꯉꯥꯏꯕ ꯏꯆꯜꯁꯤꯡꯁꯤꯁꯨ ꯃꯣꯏ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯁꯨꯃꯥꯏꯅ ꯗꯈꯤꯅꯥ ꯇꯧꯗꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅ ꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯈꯔꯁꯨ ꯎꯏ ꯃꯁꯤꯁꯨ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯒꯦꯕ ꯌꯥꯝꯕ ꯌꯥꯝꯗꯕ ꯑꯩꯈꯣꯏꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯁꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯠꯇ꯭ꯔꯒꯁꯨ ꯂꯩꯀꯥꯏꯒꯤ ꯑꯣꯏꯔꯁꯨ ꯁꯛꯈꯪꯗꯕꯁꯤꯡ ꯂꯩꯔꯤꯕ ꯃꯆꯜ ꯃꯆꯦꯁꯤꯡꯁꯤꯗ ꯃꯔꯤ ꯂꯩꯅꯗꯕ ꯉꯥꯛꯇꯅꯤꯀꯣ ꯑꯗꯣ ꯀꯧꯔꯤꯁꯤꯡꯁꯦ ꯅꯨꯡꯁꯤꯕꯤꯕꯒꯤ ꯑꯁꯤ ꯃꯅꯤꯄꯨꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯅꯤꯄꯨꯔꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯅꯤꯡꯉꯣꯜꯁꯤꯡꯁꯤ ꯆꯍꯤ ꯑꯃꯒꯤ ꯑꯣꯏꯅ ꯃꯣꯏꯒꯤ ꯅꯤꯡꯉꯣꯜꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯐꯦꯁꯇꯤꯚꯦꯜꯅꯤ ꯍꯥꯏꯇꯥꯔꯦ ꯄꯥꯡꯊꯣꯛꯇꯕꯁꯨ ꯌꯥꯗꯕ ꯅꯤꯡꯉꯣꯜꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯁꯤ ꯍꯦꯛ ꯇꯧꯕꯗ ꯌꯥꯝꯅ ꯃꯊꯧꯅꯥ ꯁꯣꯛꯆꯕ ꯌꯥꯝꯅ ꯃꯊꯧꯅꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯤꯜ ꯇꯧꯖꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯔꯗꯤ ꯀꯨꯝꯍꯩ ꯑꯃꯈꯛꯅꯦꯕ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯂꯩꯖꯗꯕꯁꯤꯡ ꯑꯗꯒꯤ ꯌꯨꯝ ꯂꯩꯕꯁꯤꯡ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯤꯕ ꯂꯥꯜ ꯍꯧꯕꯗ ꯌꯥꯎꯅꯤ ꯍꯥꯏꯗꯅ ꯆꯣꯡꯊꯣꯔꯛꯏꯕ ꯈꯨꯟꯉꯥꯛꯂꯤꯕꯤ ꯏꯆꯜ ꯏꯆꯦꯁꯤꯡ ꯃꯌꯥꯝꯁꯤ ꯂꯣꯏ ꯁꯨꯞꯆꯜꯂꯒ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯁꯤꯅ ꯑꯉꯝꯕ ꯈꯨꯗꯣꯜ ꯃꯆꯥ ꯑꯃꯃꯝꯗ ꯂꯨꯄꯥ 10 ꯄꯤꯕ ꯑꯆꯥꯄꯣꯠ ꯑꯃ ꯑꯣꯏꯔꯁꯨ ꯈꯨꯗꯣꯜ ꯃꯆꯥ ꯈꯨꯖꯤ ꯑꯃ ꯑꯣꯏꯔꯁꯨ ꯀꯣ ꯈꯣꯡꯎꯞ ꯃꯆꯥ ꯑꯃ ꯑꯣꯏꯔꯁꯨ ꯁꯨꯃꯥꯏꯅ ꯒꯤꯐ ꯇꯧꯕꯒꯤ ꯇꯟꯖꯥ ꯑꯃꯈꯛ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝꯅ ꯌꯥꯅꯕ ꯄꯨꯔꯛꯄꯁꯦ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯆꯩ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯩ ꯑꯗꯣ ꯆꯍꯤꯁꯤꯗꯒꯤ ꯍꯧꯔꯒ ꯏꯔꯥꯡꯁꯨ ꯂꯦꯞꯈꯤꯕ ꯑꯣꯏꯔꯁꯨ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯐꯖꯅ ꯋꯤꯁꯝꯇꯪ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗꯒꯤ ꯃꯇꯥꯡꯗ ꯋꯤꯁꯝꯇꯪ ꯄꯤꯕꯤꯔꯝꯕ ꯃꯌꯥꯝ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯊꯤꯡꯕꯁꯦ ꯊꯤꯡꯕꯃꯛꯇꯤ ꯅꯠꯇꯦ ꯃꯁꯤ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯅ ꯋꯥꯈꯜ ꯇꯥꯖꯔꯒ ꯂꯦꯞꯄꯁꯦꯅ ꯂꯦꯞꯊꯣꯛꯄꯅꯤ ꯍꯥꯏꯇꯥꯔꯦ ꯆꯠꯅꯤꯡ ꯆꯠꯅꯤꯡꯕ ꯇꯨꯃꯤꯟ ꯆꯠꯂꯝꯕꯁꯨ ꯌꯥꯏ ꯑꯗꯨ ꯃꯌꯥꯝꯗꯨ ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯗꯅ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯉꯥꯛꯇꯅꯤꯅꯀꯣ ꯃꯌꯥꯝꯒꯤ ꯆꯠꯅꯕꯤꯁꯤ ꯏꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯃꯃꯥꯡꯗꯤ ꯑꯃꯨꯛ ꯂꯦꯞꯊꯣꯛꯈ꯭ꯔꯦ ꯃꯃꯥꯡ ꯇꯥꯡꯗꯗꯤꯀꯣ ꯂꯥꯟꯒꯤ ꯌꯥꯝ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯅ ꯂꯥꯟꯁꯤ ꯈꯤꯇꯪ ꯄꯥꯊꯔꯛꯑꯦ ꯑꯗꯨꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯤ ꯀꯧꯔꯁꯤ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯅꯔꯤꯕꯁꯦ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗꯒꯤ ꯍꯟꯗꯛꯀꯤ ꯆꯍꯤ 2024
handa loisala ise sisa ko nimol chabu pangtu ise masiri mathangi chai dagi lang si phagidana nimol chabu uma sumang la uma isai no mai ko di often air thoga da film da thoga hana dona thawal chomba kumai harau sing se yam often free friendly hai dai free lo ne ko man chu sida chi jong ko hai hingna bai mani ko man pu sida sina kan da ro art culture ga sport ka man pu sa tai ni mani pate tai mayam we education ta to le do mainly ko man pu to di manipur se kadai le ya sport ma sa tai ma sa tai mo sigumba manipur ma sa tai ba choba ro mom ka ko kan le ba art se ora ko thing ba do to se ko ora thing ba do to se si pate ha si ko na isana pate ha ga su kai do ni ba ni ko chana bi ni ba ni ko irang sa le na tang to ko ya da sarkar na dagi ko labor organization ma ya na luf ma ya pang to kum si ha le ko si ha ta na pang to tri le ko aduna lang su ko gi mo so no adu mari ne ba authority sing na su la si am pro na no so ona biu aduga anda ki chahi si loi re mo sa ko re ko mata ki 25 to bi ho ga adu mathang pang chahi ko ding ge 25 ki January that one de channel ko de pin ni ga le hai ta Iran जो है भागी तो नमनी पुरुष यहाँ ना चंदो लेता नमनी पुरुष में कोई निश्चय है उसे नहीं साइड की सुविधा thank you ko gi brother ki side ki tong tong bai ko yam na phajaba mari sum lo bai ko gi rum dam ni ngol singa madi lai bai ko gi kalu masen jati masen khai da na bele ko mai dai da ko gi mai dai da ta pang ko ni asigi maram da su brother na mari sum phom ko yam tham bi re sigi da mokte ko brother sum bu mai dai ga ngi di haring ngi ta phom se adi matum dara ko su ko gi brother ko mai na pam bi re ba sumang lila gi film gi isai no mai gi o pali to ba ya ko da na brother no phom tham bi re ko adu mai na brother ko mai madi artist mayam jine pambiri bose ande ki sahi sidagi tongbo rasno udana ko ko me ta ki ki swati Step aside, please. Come on, Oi, Lina! Ian Chandra Puyaro ya dana ko gi toman documentary history manami maramdi amai to gara kan te ko bari da ko gi mai gi community jati pale no mayam la no bi budiya ta tanga ko ta ko mai te mon hai da budiya de ko gi mai te no pina ko gi muslim da gi tribal da gi hindu da hai ta ko toman ma jati singa de foreigner da mai ma isana bi culture kan la ado taseno maki haragadi masi iyan thang ko we mai tai nu bimana to palam chadoroni mana cha po do macha mai tai macha nata si iyan ko atopala agasu samane sibu masi mai tai nu bidigi tholopani masi gi matang de kona documentary ko na ko gi wari macha ma kathan saka chara ga namani atobada mayam su ugalagani hai ba iyan thang ko ya hai ba web series ti tholoku matam su mayam support to bi dana hajari ado jasiga gi mai kai de ki ko gi ko mai tai nu bising na atau culture atau jati da yumba kita nabi sih tang kari hai tentang apa mai tan hai yo ini juga mana mesti dia mana kita yumba juga idea ko yi ini jati da asli ko khandar to ni ba mani ko mesti yo ini population jam yam de lo yes awa to bu hai di jati to ko di ani angkai mon hai da ngang du khara du yam ba ko mai de ki du mo te dai de ba aduna semana mesti mo to ka tu da le mai de ko no mu ko ni ko dai ba mani si am lore mai tai kan san sih si yo ni ta da mai de hai du mo ai de jati do ko na hati hai ba ta ba ko mai de mo na mai de do na pa do si do hai ni ba ai ko siam phasa ko tham bire thank you sir jessica atu garo bana akoi gi ojana hai ba khoi na putok chere ba documentary ko gi history yan thang do puyaro hai ka web series sigi matang da kari habini Metai ne pi sini mo atop jati da ade mayang gumba ade atop jati hingi da mayung pan kita ade akoi community de ya akoi pan do akoi mai tai lu ba apa ba yam lai mai tai lu ba masak pa sa hero mar ba yam lai re paisa pai ba yam lai re engineer thingada doctor atu ada army no ma lai re mai tai kai su ati aji wol ge anywhere mai tai lai ta bam ta lai ti adu phara ba mai tai lu ba ja yum pan na atop jati atu pan du kai gi no si atu yam to mi ojana ta ku sigi waro sin pi ba na
ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯏꯌꯥꯡ ꯊꯪꯗꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯦꯕ ꯁꯤꯔꯤꯁ ꯑꯁꯤ ꯁꯨꯃꯥꯏꯅ ꯅꯨꯄꯤꯁꯤꯡꯒꯤ ꯃꯔꯝꯗ ꯅꯩꯅꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯆꯥꯎꯈꯠꯂꯛꯅꯅꯕ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯍꯤꯡꯒꯠꯀꯅꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤꯁꯤ ꯁꯣꯟꯊꯔꯣꯏ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯅꯝꯕ ꯋꯦꯕ ꯁꯤꯔꯤꯁꯅꯤ ꯃꯁꯤꯒꯤ ꯋꯦꯕ ꯁꯤꯔꯤꯁ ꯑꯁꯤ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝ ꯑꯃꯗꯤ ꯅꯨꯡꯁꯤꯖꯔꯕ ꯃꯌꯥꯝ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯍꯥꯏꯖꯔꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ Yang bro.